Hello mayam, welcome back to my another video. Mayam kuire video thangattaba video se thangattaba kuire satina. Ko sing su ta je do mama da thar o en ha gim ne sing do motor thap de makha de ini tana do mathak ta muka se kuire mathak ka da ko ise Esing se handa Esing lakpa se mung kaya zadre to na Esing yam na wai handa khoi mathak ta ni ka dei se khoi mathak ka khale kuire video upload tawdaba Handakki Chahise ai maning da kel syntax se Esing kan na thaga lai ba Esing thaga lakpai Esing ambo yaudre syntax do mama da Esing khara thagat piro oina thaga lakpani ado ai su phi lo san ba karak pa phi pochai ga su Esing am ta hi bidre ano tawre video so kuire lepa now we su lepe ai su lepe kuire lepa handak se kari haini Handakki Chahise hawalakpada kai hai do no khangde da Handakki Chahise akoi gi jumgi oina hai gadra yam pau tana basune nungai to pau nga to oina tai ana ye yam thoe ba akoi jum da su ana ye yam thoe Handakki Chahise changak pa gani thoi sing se loina Handakki Chahise daw ja te hai gadra natraga khangde kai hai do no hoi loi ba su oisanu ko ji akhoi ku boxu keno tawre accident oidana khong mit ki duda keno shoe khara shoina silai tare photna huji pudinga si silai loina satpa lore numit kayamni numit tha budi phadri ko tha budi phadri numit kyani masing sei su khangwa ngamdre ado si silai tare to photpa dagi ngasi se silai pu satpa lobena nahan tang chakhiba tang 3 February ki tang 3 sida silai se loin satpai wan am to silai do indam tha su ore do gi ben li su loina punchana thamani na kang ba do wa laina silai ahum khak mu tham haure ado na silai ahum khak to ngasi loira last lo tho ure ngasi se date 23 si date 23 ni si se loina lo tho ure thamu ti pha re hai ba ya re thamu phadri da thamanga ni ka pha ga da dumaina ni ko adoni dumaina khoi ku box accident tawna dum lai accident thokna dumaina tawrabani na ko to sani na ko to su adagi inembu mo cannot oiba sleep disc hybra kaino saru singli no na bi hybra kainam hayaba dumaina ado hedi makhong na ba tawbadagi ne jing halubada dumaina oira leira me report MRI ka taw khon jeng bada adogi mama su kero tawna khara layeng ni operation tawda yaroi kholoi na haire doctor na MRI to hala yeng bakanda do operation du di tawning de operation tawba haisida bu kaktat khotatana sim gidoini na phatte dana ko adona therapy tawra kholaga dum mi mayam su tawna ba laye na ha ado moidegi paw launa raga khotna raga dumaina therapy tawraga duga exercise tawra kholaga phagina baina ko kanna honari keno da masa su simbagi ne chatlaga do masa do hana simaga malis taw khona hana simmani ado loraga mu therapy dom dam kum doine ba adogi tawri dumaina ado loraga manthau su makhut na ari ba manthau gi makhut na sa koi jambo mukna bagi oi doira khangde akta da na gi nei ni manthau gi su makhut na dana haidi kuning siga na dana alum ba su ba khut ba su ngam de sum haidi khut jet ne ba nai do na pangan thok tre ma su ai gi khut na ba de dum na ri ko si su dum alum ba khut ba su re ta na ri ba nei wai shit ba si di su ngam dre adagi ado lore ado lore ai mu na dana na ba hai se diarrhea oiru re ba ko nongmada kunthra mu hena khong ha me adagi nini shuwada di masing thingam dre jangkhai ga helamne ba ko yangkhai ga sujala ko si di sa se ya tre se ko son man gi dana nini shuba nung thang si ga di admit tawre Mediland da admit tawna lairu re nimi humni muk laire humni shuba numi ta discharge tawraga la ado humni shuba numi ta aina khae ni discharge tawraga lakpani ado aina lakadaba numit sigi nongma mamangda mo ichanu pasi mu angka mu hamdare ini abako hoyum siga tawrise ichanu pasi mu hamdaraktana ichanu paga mu mas ham na mas aina
ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯃꯥꯁꯨ ꯍꯝꯊꯔꯒ ꯑꯩ ꯗꯤꯆꯦꯜ ꯆꯠꯀꯗꯕ ꯅꯣꯡꯃ ꯃꯃꯥꯡꯗ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯁꯨ ꯑꯩ ꯃꯃꯥ ꯍꯥꯏꯗꯤ ꯑꯩ ꯌꯥꯎꯗꯅ ꯇꯨꯝꯕꯗ ꯃꯥ ꯉꯝꯗꯦꯕꯀꯣ ꯑꯩ ꯅꯠꯇ꯭ꯔ ꯃꯄꯥ ꯑꯃꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯑꯗꯣ ꯃꯄꯥꯗꯨꯁꯨ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯀꯅꯥꯅ ꯁꯪꯗꯣꯔꯤ ꯃꯃꯥꯁꯨ ꯏꯀꯨꯕꯣꯛꯁꯨ ꯅꯥꯅ ꯂꯩꯔꯦ ꯃꯃꯥꯁꯨ ꯅꯥꯅ ꯂꯩꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯃꯥ ꯀ꯭ꯔꯤꯁꯅꯄꯨꯔꯗꯩ ꯃꯃꯥꯗꯤ ꯂꯥꯛꯅꯕꯨꯗꯤ ꯁꯪꯉꯤ ꯑꯗꯨ ꯁꯪꯉꯒꯁꯨ ꯀꯩꯅꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯌꯥꯔꯣꯏꯕ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯅ ꯑꯉꯥꯡꯗꯨꯁꯨ ꯄꯨꯔꯒ ꯀꯦꯕꯤꯟꯗꯨꯁꯨ ꯑꯆꯧꯕ ꯑꯃ ꯂꯧꯔꯦꯕ ꯀꯦꯕꯤꯟ ꯑꯆꯧꯕꯗꯨꯗ ꯑꯉꯥꯡꯗꯨ ꯊꯝꯃꯦ ꯑꯉꯥꯡꯗꯨꯁꯨ ꯃꯄꯥꯒ ꯇꯧꯅ ꯇꯨꯃꯤꯟꯅꯍꯜꯂꯦ ꯑꯗꯨꯅ ꯃꯥꯁꯨ ꯅꯨꯡꯗꯥꯡꯗꯨꯒ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗꯨꯒ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯐꯥꯏꯔꯦ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯗꯤꯆꯥꯔꯖ ꯇꯧꯔꯒ ꯂꯥꯛꯑꯒ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯐꯥꯏꯔꯦ ꯃꯥꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯥꯏꯔꯦ ꯃꯥꯁꯨ ꯑꯦꯗꯃꯤꯠ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯇꯧꯅꯤꯡꯉꯒꯁꯨ ꯑꯦꯗꯃꯤꯠ ꯇꯧꯕ ꯍꯥꯏꯁꯤꯗꯕꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯦꯗꯃꯤꯠꯄꯨ ꯇꯧꯔꯗꯤ ꯃꯣꯏꯒꯤ ꯗ꯭ꯔꯤꯞ ꯀꯥꯞꯄꯗꯨꯒꯤ ꯃꯈꯨꯠꯇ ꯌꯥꯝ ꯄꯥꯟꯁꯤꯟ ꯈꯣꯠꯆꯟꯕ ꯃꯊꯧ ꯇꯥꯏꯗꯅ ꯑꯉꯥꯡ ꯈꯪꯗꯦ ꯑꯍꯟ ꯈꯪꯗꯦ ꯑꯦꯗꯃꯤꯠꯄꯨ ꯇꯧꯔꯗꯤ ꯑꯗꯣ ꯄꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯃꯃꯥꯡꯗꯁꯨ ꯇꯧꯈ꯭ꯔꯦꯕ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯈꯣꯡ ꯍꯥꯝꯗꯕꯒꯤ ꯑꯦꯗꯃꯤꯠ ꯇꯧꯅ ꯂꯩꯔꯨꯔꯦ ꯑꯗꯨꯗꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯟꯈꯤꯕꯗꯣ ꯃꯥꯅ ꯑꯗꯣ ꯄꯥꯟꯕ ꯃꯇꯝꯗ ꯀꯞꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯥꯊꯤꯅ ꯑꯉꯥꯡꯅꯤꯅꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯤꯗꯅ ꯑꯩ ꯐꯥꯎꯗ ꯅꯥꯏꯌꯦꯕꯗꯣ ꯄꯥꯟꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯦ ꯃꯄꯥꯗ ꯑꯦꯗꯃꯤꯠ ꯇꯧꯕꯗꯨꯗꯤ ꯇꯧꯅꯤꯡꯗꯦ ꯗꯣꯛꯇꯔ ꯑꯃ ꯆꯦꯟꯖ ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗꯗꯤ ꯑꯣꯟꯖꯣꯟ ꯄꯥꯜꯗꯨꯅ ꯐꯩ ꯑꯗꯨꯗ ꯌꯦꯡꯍꯟꯁꯦ ꯍꯥꯏꯅ ꯏꯁꯩꯁꯨ ꯀꯟꯅ ꯊꯥꯖꯜꯂꯦ ꯑꯗꯨꯗ ꯌꯦꯡꯍꯟꯁꯦ ꯍꯥꯏꯅ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯍꯜꯂꯒ ꯑꯗꯨꯗꯩ ꯍꯤꯗꯥꯛ ꯆꯥꯔꯒ ꯃꯥ ꯍꯤꯗꯥꯛꯁꯨ ꯆꯥꯎ ꯌꯥꯗꯦ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯂꯧꯊꯤꯔꯦꯕꯀꯣ ꯑꯩ ꯇꯥꯔꯔꯣꯏ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯑꯩ ꯚꯣꯏꯁ ꯑꯣꯚꯔꯅ ꯍꯥꯞꯄꯛꯑꯒꯦ ꯌꯥꯔꯔꯣꯏ ꯃꯌꯥꯝ ꯃꯈꯥꯗ ꯀꯨꯝꯊꯔꯒꯦ ꯑꯩꯈꯣꯏ ꯋꯥꯏꯒꯁꯤꯁꯨ ꯂꯣꯏꯅ ꯀꯪꯅ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣ ꯏꯁꯤꯡ ꯍꯩꯕꯁꯦ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯍꯩꯕ ꯉꯝꯗ꯭ꯔꯦꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯅꯔꯕꯅꯤꯅꯀꯣ ꯑꯝꯇ ꯁꯪꯅꯗ꯭ꯔꯦ ꯊꯕꯛ ꯀꯥꯟꯅꯕꯁꯨ ꯌꯥꯎꯅꯕꯅꯤꯅ ꯑꯗꯨꯅ ꯏꯁꯤꯡ ꯍꯩꯕꯁꯦ ꯃꯊꯛꯇ ꯑꯣꯏꯈꯤꯕꯅꯤꯅꯅꯦ ꯍꯩꯕꯁꯦ ꯄꯥꯛꯅ ꯀꯥꯈꯠ ꯈꯣꯀꯠꯅ ꯇꯧꯕꯁꯦ ꯊꯦꯡꯕꯤꯕꯁꯦ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯈꯤꯕ ꯈꯣꯠꯈꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯣꯏꯁꯟꯕ ꯉꯝꯗ꯭ꯔꯦ ꯀꯩꯇꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯀꯥꯕ ꯑꯃꯅ ꯍꯩꯕꯤꯔꯝꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯍꯩꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯑꯣꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯣꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯀꯣꯟꯅ ꯑꯅꯥ ꯑꯌꯦꯛ ꯂꯣꯏ ꯐꯅꯔ ꯈꯣꯠꯅꯔ ꯃꯇꯝꯗ ꯑꯣꯏꯅ ꯐꯖꯅ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯇꯣꯃꯦꯇꯣꯁꯦ ꯈꯔ ꯑꯗꯨꯝ ꯄꯥꯟꯂꯝꯃꯤꯁꯤꯅꯤ ꯐꯖꯅꯗꯤ ꯄꯥꯟꯕ ꯑꯣꯏꯁꯟꯗ꯭ꯔꯦ ꯃꯥꯁꯤꯁꯨ ꯑꯗꯨꯝ ꯈꯖꯤꯛ ꯈꯔ ꯄꯥꯜꯂꯝꯕꯁꯤꯒ ꯑꯩꯅ ꯑꯃꯨꯛ ꯃꯜꯂꯤꯔꯅꯤꯁꯦ ꯑꯉꯥꯡꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯅ ꯁꯨꯃꯥꯡꯗ ꯑꯣꯏꯗꯣꯏꯅꯤ ꯑꯁꯤꯅ ꯁꯨꯃꯥꯡꯗ ꯇꯣꯃꯦꯇꯣ ꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯣꯃꯦꯇꯣ ꯍꯨꯟꯖꯟꯈꯤꯕꯗ ꯍꯧꯔꯛꯄꯁꯤꯡꯗꯨꯅꯦꯕꯀꯣ ꯑꯗꯒꯤ ꯊꯥꯕꯁꯨ ꯌꯥꯎꯕꯨꯗꯤ ꯌꯥꯎꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯑꯣꯏꯔꯕꯅꯤꯅꯅꯦ ꯁꯨꯃꯥꯡꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅ ꯍꯩꯕꯗꯣ ꯉꯝꯃꯦꯅꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯍꯥꯏꯗꯤ ꯃꯊꯛꯇꯨꯅ ꯀꯥꯕ ꯈꯣꯠꯄꯗꯣ ꯋꯥꯏ ꯉꯝꯗꯦ ꯑꯗꯨꯅ ꯁꯨꯃꯥꯡꯅꯤꯅ ꯑꯗꯨꯝ ꯍꯩꯕꯗꯣ ꯉꯥꯏꯍꯥꯛꯇ ꯍꯩꯕꯤꯕꯗꯣ ꯉꯝꯃꯦ ꯑꯗꯨꯅ ꯁꯨꯃꯥꯡꯒꯤꯁꯤꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯆꯦꯔꯤ ꯇꯣꯃꯦꯇꯣꯁꯨ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯒꯥꯔꯗꯦꯟ ꯃꯆꯥ ꯁꯤꯗꯒꯤ ꯑꯩꯅ ꯆꯦꯔꯤ ꯇꯣꯃꯦꯇꯣꯁꯦ ꯍꯦꯛꯏꯅꯦꯕ ꯑꯉꯥꯡꯕꯁꯦ ꯈꯜꯂꯒ ꯑꯩꯗꯤ ꯆꯦꯔꯤ ꯇꯣꯃꯦꯇꯣꯁꯦ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯗꯤ ꯃꯥꯁꯤꯗꯤ ꯑꯗꯨꯝ ꯍꯤꯡꯅ ꯆꯥꯔꯁꯨ ꯌꯥꯏꯅ ꯁꯂꯥꯠ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯨꯗꯒꯤ ꯄꯤꯠ ꯄꯤꯠ ꯃꯦꯠꯈꯥꯏꯔꯒꯅꯦ ꯀꯩꯅꯣ ꯆꯝꯊꯣꯡꯒꯨꯝꯕ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯉꯥ ꯃꯆꯥꯒ ꯊꯣꯡ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯤꯟꯇꯛ ꯇꯧꯕ ꯃꯥꯁꯦ ꯈꯔ ꯁꯤꯟꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯆꯧꯕꯤ ꯇꯣꯃꯦꯇꯣꯗꯨꯒꯒꯤ ꯁꯤꯅ ꯈꯤꯇꯪ ꯁꯤꯟꯕꯗꯤ ꯍꯦꯟꯕꯅꯤ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤ ꯆꯠꯅꯤ ꯆꯥꯕ ꯇꯣꯃꯦꯇꯣ ꯄꯥꯜꯂꯦ ꯊꯕꯤꯁꯨ ꯄꯥꯜꯂꯦ ꯁꯤꯗ ꯊꯕꯤ ꯑꯩ ꯀꯨꯝꯊꯕꯗꯤ ꯉꯝꯃꯔꯣꯏ ꯍꯋꯥꯏ ꯀꯩꯅꯣꯁꯨ ꯀꯣꯂꯤ ꯍꯋꯥꯏꯁꯨ ꯄꯥꯜꯂꯦ ꯀꯣꯂꯤ ꯍꯋꯥꯏ ꯃꯈꯣꯡꯒꯁꯨ ꯇꯤꯜꯍꯧ ꯃꯅꯥ ꯀꯩꯅꯣꯁꯨ ꯅꯥꯃꯟ ꯆꯪꯉꯥꯡꯁꯦ ꯆꯠꯈ꯭ꯔꯁꯤ ꯑꯕꯨꯒ ꯀꯨꯇꯨꯒ ꯁꯨꯅꯔꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯎ ꯑꯕꯨ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ
Se akhoi hingondagi manjarakpa tomato cherry tomato ga sara tomato se sukara ngangame betul sapu ấy nga mà cha mà thùng cái bao mà thùng cái trang này lâu ra đấy Kena kang shoy làm cha gì cả bazar mayam se ni thadok tradi kali wai pan kale tu opra kali wai su pan kale so kali wai mari chatpi sina mari chattabi này papai lo sẽ cả na hari kutu ga abu number hawai sa ni chamo sama de ko tho kare mari ka se phal na ka jan hiyo sinit humni as phajana mari kare क्या नहीं सुई ना मसी से अराई दिन तुम्हें हम नहीं फादरी सजा दे रहा हाउ तो ओ द्रंग हवाई चार से पाम नंदना हवाई चार से कका दी चाह तबन कका गा पपन गले कहीं चाह तबन हो जाऊंगे वो नहीं था थैंक यू